ꯃꯌꯥꯝ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯋꯥꯍꯪ ꯑꯗꯨꯝ ꯄꯤꯖꯔꯛꯑꯦ ꯑꯗꯣ ꯍꯟꯗꯛꯁꯤꯅ ꯑꯅꯧꯕꯅꯦ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯍꯪꯖꯩꯌꯦ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯍꯪꯁꯦ ꯍꯪꯗ꯭ꯔꯤꯉꯩꯒꯤ ꯃꯑꯣꯡꯗꯅ ꯑꯩ ꯃꯃꯥꯡꯗ ꯈꯔꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯅꯧꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯊꯥꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯕꯅꯦ ꯑꯗꯨꯗ ꯆꯪꯉꯒ ꯑꯗꯨꯝ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯌꯦꯡꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯑꯅꯝꯕꯅ ꯋꯥꯍꯪ ꯉꯥꯛꯇ ꯑꯣꯏꯖꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯗꯣ ꯑꯩꯒꯤ ꯁꯛꯐꯝꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯅꯨꯃꯤꯠ 4-5 ꯊꯥꯒꯠꯄ ꯉꯝꯖꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯣ ꯃꯗꯨꯒꯤꯗꯨ ꯑꯩ ꯁꯣꯝꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯒꯠꯀꯗꯧꯔꯤꯕ ꯁꯛꯐꯝ ꯑꯁꯤꯒꯤ ꯊꯥꯒꯠꯅꯅꯕꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥꯗꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯅꯧꯅ ꯑꯃꯨꯛ ꯎꯔꯒ ꯂꯥꯛꯆꯔꯤꯕ ꯁꯛꯐꯝ ꯑꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯗꯨꯒꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗꯨꯒꯤ ꯑꯣꯜꯂꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯃꯒꯤ ꯋꯥꯍꯪꯅꯤ ꯑꯗꯣ ꯍꯪꯖꯔꯛꯑꯒꯦ ꯃꯌꯥꯝ ꯆꯦꯛ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯔꯣ꯫ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯃꯌꯥꯏ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯤꯗꯜ ꯏꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯃꯇꯦꯛꯁꯤꯃꯇꯪꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯏꯪꯒ꯭ꯔꯥꯖꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯆꯒꯦ꯫ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯃꯌꯥꯏ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯃꯤꯗꯜ ꯏꯁꯒꯤ ꯃꯇꯝꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯀꯅꯥꯅꯣ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯪꯖꯔꯛꯏ꯫ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯃꯤꯗꯜ ꯏꯁ ꯍꯥꯏꯕꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯍꯪꯖꯔꯒ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯃꯌꯥꯝ ꯀꯥꯏꯖꯔꯁꯤ ꯑꯗꯣ ꯑꯅꯧ ꯑꯅꯧꯕ ꯁꯛꯐꯝ ꯊꯥꯒꯠꯂꯛꯄ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯈꯥꯗ ꯈꯔ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯝꯕꯗꯨꯅꯤ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫